Ilsisu banki race matamoibagi manaknang leiba fast food amada coffee thaklingai tanjaduda maningdagi kanagumba amana kauri. Ilsisu coffee da thakduna phone do metlingai kanagumba amana kaurukpada don thori. Rajesh nokmi ba minokta Ilsigi manakta sangsilaktuna Ilsina famliba mafamdugi mamangda leiriba chair da phamthare. Ilsisu Rajesh ta nokmi maithong da yengladuna Aidi kana oirawi ningure. Ado ibani se chahi se ina khara hantak leirambadaba male. Aduna hayengdagi nate ngasidagi Darajes kauro. Hai Darajes. Nangso coffee dum thakro sida. Nangtigi di thakte da. Nong phadoka thakningakpa yarakpada thai. Oh. Ado Darajes su coffee thakpa thoklai natra. Mane. Aduda nang leirambadu da kaurakpani da. Oh. Makhoi ani su wari watai khara saduna bengta amuhale. Makhoi ani lambida laklibadu luhen su bengta yaurakpaga mapa chanaduna masu ani duna nok tanaga tawbadu ubada karomdagi haijilakliba nungsit no haibasu khangda masadu matanta sauningba poksari. Ilsiga Rajesh kadi lairiba luhen bu uramdana beng manungda adumak changki. Luhen su gari dubu mafam chana khamaga beng manungda changi. Aduga Ilsina family barom duda luhendo mamina pairap yenglamlaga magi kada changki. Asumna mata magi khongjildi asum chatki. Ilsina join tarupagi party su hokri amadi hapta amadagi hapta ama hapta anidagi hapta ani hauzikti tha ani pharakle. Nupi mana bank sida thabak taruklibase. Luhen su masani Ilsisibu nungsiribra haibasu khangjada nungsidribra haibasu khangjada lamlanba kanaga loinaba ubada masa mathanda khoidok pangsaudu saujaduna dale. Rajesh su Ilsibu thamoida nungsibadi asum hengalakli. Beng matamni luhendo magi rumduda phamlaga aruba file ama yenglingai benkidu karomdagino haiba khanghaudana futlauna phawsile. I am the sangserake yagadro. Hairakliba wahaiduda luhen su yengkhalai adubu benki oirambaduda masadu I khangka kari. Jango. Benki do ngasidi yamna gyan tabini saribado maitegi oiba phanek amadi tops ama lituna juni masa ama yanduna laibaktana chandol thilaga laklibado ubada luhendi pungak ngakhiduna yengduna lei. Benki samagi haunabi mari konbi di thadoktabana adumak mari du contact tawraga Lua ahido lai khurumba ama chatlubani aduda nangi haira khara purakpani se Asi haiduna makhuta paiduna lakliba khaw amubadu luhen gi table mathaktuda thamlei luhen sumina piraklabanina hoi puraktrasu yawadugo aina pizaning tawbani talaktuda Ilsisu file ama paiduna changai luhen ga pinki ga so hairakliba romtuda yengthore maduda luhena coming Ilsisu sangi aduda pinki leirambadu ubada Ilsisu masadu kari tawribano haiba khangjada isau sauningba pokladuna mamito haifet pinki de yengai pinki su Ilsida makhongdagi namakok phawbo paini yenglei madu ubada Ilsidu amuk luhenda onsilaklaga sir file simta luhen su piraklibadu lauduna yenglaga sign tawduna mu Ilsida pirei Ilsisu kari mata hairamdana file du bulauraga fet launa paithoktuna thoki Pinki su Ilsina thoki bado yengkhauduna usitabi minok danokli. Aduga luhenda mo silaktuna Luo nangsu thabak tahuro aisu chatlage. Hoi. Pinki su adu hairamduna luhen gi kadagi thogli. Mana asum tholakpada Ilsina family bado ubadagi Ilsigi manaktuda changai aduga yam usitabi maongda Oi tabra haise Ilsi su khonda adu hautababu haidana Mamito pairapni yengkhalakliba. Pinki amuka su usitana. Oi, tadro. Namit ka do pairai do istira. Ilsi du sauning bana di loirabani. Adubu thabaki maphamni khanbadagi masado tapna phathajaduna. Kari takpi kadaba. Nang di naksakna marolon phajariba. Yai nasaksi yai. Ada noigi sarsidi Eigi khangedana. Nang nasak phajabase ai thawai waini. Aduga karanta basu yaroi noigi sarda khangedana adugumba ma hek tabada nang boina kedorkiyong asi hairamduna fet leithokloga gangam chakhi Ilsidi pinki gi maongduda sangsilaga masamdu foining labani adubu asigumba misiga khatnaraga lemde khanbana tumina leisili
Rajesu tawriba maungdu ubadada karino haina khangduna ilsigi manakta lai. Kay haramina hojigidubba? As khangdeda. Asi nupise aikoi sarga khangnabra khangdine. Adum laktrane aikoi bengta. Aisu khaline. Farese. Masak se kayadi hauti. Hoi. Adu nangsu thawuk tawro. Aisu jalagi. Hoi. Rajesu magi famfamda sakhirami. Sandhya matamni ilsigi mama ibema ibeni su bazardagi hanga maru kharaga hawai mubi maru kharaga leirubado pung thengle haiduna hathu adu halei. Bazardu sumi chinbagi maraktuda gari mayamduga kokmai ama ingau ngabuduni tawribado. Lei masu bazarda henjang leirubani. Aduda masu halakpada ibeniga hek thengnaduna. Ita ibeni natro. Ibeni su kauribado taradun onthorakpada leima oirambadudha ngakna harauna. Haima. Mane is kuire daudaba. Ngasidi yam thajadiye. Adune ita kuire unakhidaba. Kai leibala ambano. Inkhonda thajinge na hanga maru kharaga hawai mubi maru kharaga leibala ambani. Pungsu thengzilaena hangena tawramabani. Nangdi kari leibala amiba. Ai sumana masing khara yengbala ambane. Nungairibro ita karam bali. Khangdede ita nungaite haibadi yade. Aduna nungai haiba tabani. Isa nupado chawramani. Aikhoigi su chawri. Ho haujikti nupi thiu haibadada awaba amani oiribase. Mama aise ahan oire khangibani. Adubune thiu sukya yadre. Khangdre ita aigi laibakse. Mapa sungana leitredo. Maraina thijani de ita kaisu khanjilunu. Haima ngai khuni he ita. Ita gi su isa nupi ma leidaine. Masaka yam nungsikhibane kamdaukhre. Ita aikhoi gi su leisabi phare. Mana leisabi phabasidani. Mapaga aiga su leidadribase. Haujikangi matamnaga phattabasida. Ado haujikpudi beng amata thabak kajare. Kuidri kabasu tha ani mukta ngairamkhini. Moigi manager haibra kaino. Manager haiba oiramniye ita. Karamba beng tanune. Aigi isagi dusu bengni. Maming kai kaugi. Moigi dubu UCE beng haibra kaino. Wada tabada laimadi wantha kai nokli laimana nokpada ubada ibeni dungakna kaidawri ida. Laimada nokpa thinglaga. EUFC bank haigadabane. Ita nangbo. Nangi thainagi do halamdrini tawrise. Ado itagi isanupiduna thabak tawriba mafamdudi aigi isanupagi bank ni ne. Haima. Asengkiro. Adudi yam nungaiba pawni ne. Moi angang masendi khangnaramani. Khangnaramani. Ibeni do masanapina haikhiba karigumba khara ningsingai. Ima, bank tugi mapuda koksak nupa ay gari thamjanabada oirambai wani. Adumna hairakibadu ningsingaktuna laimada. Ita ngaikho. Aigi isa nupina haikibada bank tugi mapudo makoksa I haibra kaino aduga itagi isa nupa oiramlaba. Haima, kaino haisibo makoksa eba. Chumi makoksa abani. Ay nandupi thiyu haimandana. Adatai he. Kanandi ita. Ay handak lagliba sandi sida laki. Isa nupaga. Aduga saksara ama saminasi. Hoi yaye. Asumna makoy anisu mayumda hanaki. Lohinsu beng awar loiraduna mayumda halay. Ngay haki matungda mayum yoraklabada getubu security aduna hangladuna gari adubu thawzalaktuna geresta thanamnaga kada kaki. Maduda mama ibe malay masu machanupa halakpagi makhol takibada nang hauraroi matago makuda coffee cup ama paiduna parap tholuktuna machagi kada kari. Luhen sumagi kagi teres taleptuna masado aying banuksit puhanduna leiringai mama na thongna thilakpa makhoduda yengthuri. Changoi ma. Lay musu sangaktuna machan leiba mapaduda laktuna. Ibunga se coffee. Ima gori amta sasi. Luhen supirag liba coffee adubu lauduna makuta pairaga mamindi mamangda aduma yengduna. Kay wanay ma? Atay nate. Nang imaga lakliba sandi sidane. Imagi matam amagi ukam amatada saksaminaragdi imanabi amagi mayumda chattaba yadabani. Imagi hongnabi horaba. Ay kay hongnabiya. Ay bunabi thiyu yadena namanabigi masanapi haina doiramnine. Ay di haisni ko. Nalingay da hedugso chopsani. Ay sat pangamoy. Masi yengon he.
ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯩꯗꯤ ꯈꯪꯗꯦ, ꯆꯠꯇꯕ ꯌꯥꯔꯣꯏ. ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯃꯆꯥꯗ ꯄꯩꯔꯝꯗꯨꯅ ꯀꯨꯝꯈꯤ. ꯂꯨꯍꯦꯟꯁꯨ ꯃꯃꯥꯅ ꯄꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ. ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ. ꯑꯃꯨꯛꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈꯤꯗꯨꯅ ꯎꯁꯤꯠꯇꯕꯒꯤ ꯃꯤꯠꯌꯦꯡꯗ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯏꯜꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ. ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯅꯤꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ. ꯏꯕꯦꯝꯃ, ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯤꯗ ꯏꯃꯥꯒꯤ ꯏꯇꯥ ꯑꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯀꯅꯤ. ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦꯅ ꯅꯄꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯣ, ꯀꯩ ꯂꯝꯗꯩꯅꯣ ꯏꯃꯥ? ꯎꯔꯤꯄꯣꯛꯇꯒꯤꯅꯦ. ꯑꯣ. ꯑꯁꯨꯝꯅ ꯑꯍꯤꯡ ꯃꯥꯁꯨ ꯂꯣꯏꯈꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯆꯤꯡꯂꯣꯟꯒꯤ ꯃꯔꯨꯝꯗꯒꯤ ꯌꯥꯀꯥꯏꯔꯛꯂꯗꯨꯅ ꯇꯥꯏꯕꯪ ꯖꯤꯕ ꯀꯌꯥꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯍꯧꯅꯔꯛꯂꯤ. ꯄꯨꯡꯁꯨ 9:30 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ. ꯏꯜꯁꯤ ꯍꯥꯟꯅꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯕꯦꯡ ꯌꯧꯔꯛꯂꯕꯗ ꯂꯨꯍꯦꯟꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕꯒꯤ ꯃꯇꯧꯒꯨꯝ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯗꯨꯅ ꯀꯣꯐꯤ ꯑꯁꯥꯕꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯅꯝꯃꯤ. ꯂꯨꯍꯦꯟꯁꯨ ꯄꯨꯡ 9 ꯈꯤꯇꯪ ꯍꯦꯜꯂꯛꯂꯕꯗ ꯕꯦꯡ ꯌꯧꯔꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯜꯁꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯝꯕꯗꯨ ꯉꯁꯤꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ. ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯕꯦꯜꯗꯨꯕꯨ ꯈꯤꯡꯗꯨꯅ ꯇꯣꯃꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯁꯨ ꯇꯥꯔꯗꯨꯅ ꯂꯨꯍꯦꯟꯅ ꯂꯩꯔꯤꯕ ꯀꯥꯔꯣꯝꯗꯨꯗ ꯆꯪꯉꯛꯏ. ꯁꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯃꯦꯅꯦꯖꯔꯗꯣ, ꯑꯩꯒ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ. ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯈꯣ. ꯐꯅꯤ ꯁꯔ. ꯇꯣꯃꯥꯟꯁꯨ ꯂꯨꯍꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯊꯣꯛꯂꯛꯂꯒ ꯏꯜꯁꯤꯗ ꯇꯝꯂꯝꯃꯤ. ꯏꯜꯁꯤꯗꯤ ꯊꯕꯛꯇꯨ ꯆꯠꯇ ꯌꯥꯗꯕꯒꯤꯅꯤ ꯃꯍꯥꯛꯅ ꯆꯠꯇꯧꯔꯤꯕꯗꯣ. ꯑꯗꯨꯅ ꯃꯥꯁꯨ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ. ꯂꯨꯍꯦꯟꯁꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯜꯁꯤꯒꯤ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯤꯜꯂꯛꯏ. ꯏꯜꯁꯤꯁꯨ ꯂꯨꯍꯦꯟꯅ ꯊꯤꯜꯂꯛꯄꯗꯨꯗ ꯌꯥꯝ ꯊꯨꯅꯃꯛ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯂꯨꯍꯦꯟꯒꯤ ꯒꯥꯔꯤꯗꯨꯕꯨ ꯏꯜꯁꯤꯅ ꯊꯧꯔꯒ ꯂꯥꯛꯏ. ꯕꯖꯥꯔ ꯌꯧꯔꯛꯂꯕꯗ ꯏꯜꯁꯤꯅ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯂꯨꯍꯦꯟꯗ ꯍꯪꯉꯛꯏ. ꯁꯔ, ꯀꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯂꯩꯃꯔꯥꯝꯗ ꯆꯠꯂꯣ. ꯐꯅꯤ ꯁꯔ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯜꯁꯤꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯅꯦꯠꯂꯒ ꯂꯩꯃꯔꯥꯝ ꯇꯝꯅ ꯊꯧꯗꯔꯛꯏ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯃꯔꯥꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯇꯨꯅ ꯃꯐꯝꯗꯨꯗ ꯆꯪꯉꯛꯏ. ꯃꯐꯝꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ. ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯤꯕ ꯃꯐꯝꯅꯤ. ꯏꯜꯁꯤꯗꯤ ꯑꯗꯨ ꯎꯕꯗ ꯃꯃꯣꯟꯀꯁꯨ ꯅꯣꯛꯂꯤ. ꯄꯤꯡꯀꯤꯒ ꯇꯤꯡꯇꯨꯒꯁꯨ ꯏꯜꯁꯤꯒ ꯂꯨꯍꯦꯟꯒ ꯂꯥꯛꯄ ꯎꯕꯗ, ꯂꯨ! ꯂꯨꯍꯦꯟꯁꯨ ꯄꯤꯡꯀꯤ ꯎꯕꯗ, ꯁꯤꯔꯣ ꯅꯪꯅ ꯍꯥꯏꯗꯣ? ꯃꯥꯅꯦ. ꯃꯐꯝꯁꯤ ꯌꯦꯡꯉꯨꯁꯦ. ꯍꯣꯏ. ꯂꯨꯍꯦꯟꯒ ꯄꯤꯡꯀꯤꯒꯗꯤ ꯃꯐꯝꯗꯨꯕꯨ ꯌꯦꯡꯂꯤ. ꯏꯜꯁꯤꯗꯤ ꯍꯧꯔꯤꯕ ꯂꯩꯔꯥꯡ ꯀꯌꯥꯗꯨꯕꯨ ꯌꯦꯡꯂꯤ. ꯂꯨꯍꯦꯟꯁꯨ ꯄꯤꯡꯀꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯩ ꯁꯤꯗ ꯑꯝꯇ ꯌꯦꯡꯈꯤꯒꯦ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯍꯦꯟꯗꯨ ꯆꯠꯈꯤ. ꯄꯤꯡꯀꯤꯒ ꯇꯤꯡꯇꯨꯒꯗꯤ ꯂꯩꯍꯧꯔꯤ. ꯏꯜꯁꯤꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯄꯤꯡꯀꯤꯗꯤ ꯂꯨꯍꯦꯟꯅ ꯏꯜꯁꯤ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯏꯜꯁꯤꯕꯨ ꯃꯅꯤꯡꯗꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯏꯟꯊꯔꯛꯏ.